ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯩꯈꯣꯏꯒꯤ MSTꯒꯤ ꯒꯥꯔꯤꯗ ꯇꯧꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯏꯃꯥ ꯃꯌꯥꯝꯁꯦ ꯇꯧꯔꯒ ꯄꯤꯛꯅꯤꯛꯒ ꯑꯗꯒꯤ ꯃꯥꯏ ꯃꯩꯔꯥ ꯑꯇꯣꯞꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯏꯃꯥꯁꯤꯡ ꯄꯨꯟꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯍꯣꯠꯅꯖꯔꯛꯄꯅꯤ ꯀꯅꯥꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯅ ꯑꯌꯨꯛꯇꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯨꯜꯗꯤꯞ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯎꯅꯔ ꯃꯇꯨꯡꯗ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏꯅ ꯒꯣꯕꯔꯅꯔꯁꯨ ꯑꯃꯨꯛ ꯎꯅꯅꯕ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯒ ꯇꯧꯕ ꯃꯇꯝꯗ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯗꯤ ꯑꯩꯈꯣꯏꯒꯤ ꯎꯈ꯭ꯔꯨꯜꯗ ꯂꯩ ꯍꯥꯏꯗꯅ ꯃꯥꯗꯤ ꯎꯅꯕ ꯐꯪꯈꯤꯗ꯭ꯔꯦ ꯍꯌꯦꯡꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯑꯣꯏꯅ ꯍꯥꯏꯅꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯒꯣꯕꯔꯅꯔꯒꯤꯗꯤ ꯉꯁꯥꯏ ꯆꯠꯄꯗ ꯄꯨꯡ 5ꯒꯤ ꯃꯇꯝꯁꯦ ꯄꯤꯔꯛꯑꯦ ꯄꯨꯡ 5ꯒꯤ ꯃꯇꯝ ꯄꯤꯔꯛꯄ ꯃꯇꯝꯁꯤꯗ ꯃꯤ 5ꯗꯒꯤ ꯍꯦꯟꯅ ꯆꯪꯉꯛꯀꯅꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ 4ꯒ ꯑꯩꯈꯣꯏ 5 ꯆꯪꯉꯨꯔꯦ ꯆꯪꯉꯨꯕ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯁꯦ ꯉꯁꯥꯏ ꯍꯥꯏꯔꯛꯄ ꯑꯌꯨꯛꯇ ꯀꯨꯜꯗꯤꯞꯀꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯇꯨ ꯑꯩꯈꯣꯏꯅ ꯒꯣꯕꯔꯅꯔꯗ ꯇꯝꯃꯦ ꯒꯣꯕꯔꯅꯔꯗ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ MSTꯒꯤ ꯒꯥꯔꯤꯁꯦ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯐꯦꯁꯇꯤꯚꯦꯜꯁꯦ ꯑꯆꯧꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯩꯒꯨꯝꯕ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯅꯍꯥꯟꯃꯨꯛꯀꯤ ꯀꯥꯡꯄꯣꯛꯄꯤꯗ ꯊꯣꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯁꯤꯗ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯗꯕꯅꯤꯅ ꯍꯥꯏꯔꯛꯏ ꯀꯨꯜꯗꯤꯞꯅ ꯍꯥꯏꯕ ꯄꯣꯠꯇꯣ ꯃꯉꯣꯟꯗ ꯊꯝꯕ ꯀꯥꯟꯗꯅ ꯑꯃꯨꯛ ꯃꯥꯅ ꯑꯗꯨꯃꯛꯇꯤ ꯅꯠꯇꯦ MST ꯒꯥꯔꯤ ꯑꯩꯅ ꯍꯣꯏ ꯆꯠꯂꯤ ꯍꯥꯏꯔꯛꯏ ꯃꯣꯏꯅꯁꯨ ꯑꯃꯕꯨꯗꯤ ꯗꯦꯠ 18 ꯍꯥꯏꯕ꯭ꯔꯥ 17 ꯍꯥꯏꯕꯗ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯉꯔꯥꯡꯗꯣ ꯇꯧꯅꯣꯏ ꯍꯥꯏꯕꯗ ꯃꯥꯒꯤꯅ ꯈꯤꯇꯪ ꯑꯃꯨꯛ ꯊꯌꯥꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅꯕꯨꯗꯤ ꯍꯣꯏ ꯃꯅꯨꯡꯒꯤ ꯃꯣꯏ ꯏꯟꯇꯦꯂꯤꯖꯦꯟ ꯀꯥꯡꯕꯨꯗꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯐꯪꯕꯗꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣই ꯒꯥꯔꯤꯁꯦ ꯀꯩꯅꯣ ꯇꯧꯗꯕ ꯍꯥꯏꯕꯒꯤ ꯄꯣꯠꯄꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯟꯅꯩ ꯇꯧꯕꯇꯕꯨ ꯆꯠꯍꯜꯂꯣꯏ ꯍꯥꯏꯕ ꯄꯣꯠꯇꯤ ꯍꯥꯏꯗꯤ ꯐꯦꯁꯇꯤꯚꯦꯜꯁꯦ ꯀꯥꯏꯗꯅꯕꯒꯤꯗꯃꯛꯇꯗꯤ ꯃꯁꯤꯒꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ 5ꯅꯤꯁꯤꯗꯤ ꯑꯩꯈꯣꯏ ꯂꯦꯞꯅꯕ ꯍꯥꯏꯕ ꯄꯣꯠꯁꯤ ꯂꯩ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯖꯔꯤꯅ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯐꯦꯁꯇꯤꯚꯦꯜꯗꯨꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯃꯗꯨꯗ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯦꯠ ꯀꯩꯅꯣ ꯑꯣꯏꯕꯒꯤ ꯄꯣꯠ ꯅꯠꯇꯦ ꯑꯩꯈꯣꯏ ꯆꯍꯤ 2 ꯐꯥꯔꯕ ꯂꯥꯟꯁꯤꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎꯗ ꯏꯀ꯭ꯋꯤꯞꯃꯦꯟ ꯊꯕꯛ ꯇꯧꯔꯛꯇꯕꯒꯤ ꯁꯔꯀꯥꯔꯗꯣ ꯑꯃꯨꯛ ꯀꯩꯅꯣ ꯄꯥꯝꯗ꯭ꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯥꯔ ꯂꯥꯛꯑꯦ PR ꯂꯥꯛꯑꯕꯅꯤꯅ ꯁꯥꯔꯁꯤꯒꯤ ꯂꯥꯛꯑꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯥꯁꯃꯤꯔꯗ ꯁꯥꯔꯅ ꯃꯑꯣꯡ ꯇꯥꯅ ꯊꯕꯛ ꯇꯧꯈꯤꯕꯗꯨꯒꯗꯣ ꯁꯤꯗ ꯑꯃꯨꯛ ꯇꯧꯕꯤꯒꯗ꯭ꯔꯥꯅ ꯈꯜꯂꯛꯄꯗꯣ ꯉꯁꯤ ꯊꯥ 3 ꯍꯦꯟꯖꯜꯂꯛꯄ ꯐꯥꯎꯁꯤꯗ ꯄꯣꯠꯁꯦ ꯐꯖꯅ ꯇꯧꯕꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯔꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯅ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯁꯥꯟꯅꯕ ꯀꯥꯟꯗꯨꯗ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯤ ꯆꯞ ꯃꯥꯟꯅꯩ ꯇꯧꯃꯤꯟꯅꯔꯤ ꯈꯣꯠꯂꯤ ꯁꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ MSTꯒꯤ ꯒꯥꯔꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯃꯣꯏꯅ 15 ꯗꯦꯖꯀꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯃꯣꯏ ꯂꯧꯈꯠꯄꯒꯤ ꯉꯁꯤ ꯀꯩꯅꯣ ꯄ꯭ꯔꯦꯁ ꯇꯧꯈ꯭ꯔꯦ ꯀꯨꯜꯗꯤꯞꯁꯨ ꯀꯧꯍꯧꯋꯤ DGPꯁꯨ ꯀꯧꯍꯧꯋꯤ ꯑꯗꯣ ꯃꯥꯅꯗꯤ ꯈꯤꯇꯪ ꯊꯌꯥꯏꯅꯅ ꯃꯣꯏꯅ ꯁꯨꯡꯆꯥ ꯊꯥꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯍꯥꯏꯕ ꯄꯣꯠꯇꯨꯒꯤ ꯄꯣꯠꯇ ꯑꯗꯨꯝ ꯄꯣꯏꯟꯠꯇꯨ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨꯕꯨ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠ उन्नरुबदा मोइना पिरैबा मोइगी वारोलसिंगसे तारगदि तसेना मखोइगी थबक ओइना तौबिगदबा मानसलक्तबा अदो आइदि प्रजागी वॉइसनि सर होइसे तसेना हुजिकी ओइनादि यूनिफॉर्म सुंगारे लैरिबा सिक्युरिटी एडवाइजर ओरो सर ओरो चखिबना फरद्राना मयामना हाइनरे अदुबो अदुमा आइगी थांगलमनिगी साइटगी ओइना अदुमक्सु तौबिगिनु मोइ कन्ना कनो तौबनि खोटकनि मतम खतंग पीबियो अदो मयांगी वॉइस निना मदुया अदो मसिगी पोचना अजेवलाना मणिपुरदा मा थबक तौब ngomgani हाइबा थाजद्रे अखोइना हाइजै सरना करिगिदमक्ता पावासे ऑर्डर से यामना तपना लौरिसि करिगिनो मथक्तगी प्रेशर लाक्प्रा खोप्रा अदुगी सोखोइ थांगाचगे हाइबदा अदुदि नते है अदुबो मासु सेगी कनोसिदा अदुम लैरगा लैसनगे हाइबा पोटकी फिबम अमा उरे माना ngangthok saktorokpodo aduna maram oiraga akhoi tasengna haibada masigi matang se khoi myam manaraga masigi hairiba ngarang gi MST gi gari haibase amabu oigera amabu government amagi gari thabada dikat oirani hairapa pola abasidi akhoi myamna khanminnaraga kaidosige haibado makha taba khongjang akhoi changsaminaba mathok tai akhoi gi oinadi hangiroi aduga leiriba akhoi gi suspend leiriba MLA singjusu makhoi gi mathakta su akhoi leiriba PPA aduga punminnariba imasing aduga moigi mathakta su akhoi changjan hini aduga chief secretary su ma lakpa ngairaga masu unahini maramdi masigi matang sida khoina tumina laisaloba taragadi akhoi tungda akhoi gi chaisu gi lambi urakta haiba poto laani haina khanjai aduna mayam punamak manaminaraga masigi step khudimok se loction mina hosi haiba poto asi tin akhoi pulliba imasing gi request ni praja singda aduna masimak tawminasi kanadre huji security advisor gi flop chatle governor flop chatle chief secretary sungare adum chamana kani moigi he wahidi aduna masi khoi gyan khara taminaraga changada khongjang ama changholaga leiba suspend leiba MLA singsida kaidosige haiba dusu khanna hoba haiba se praja khoi punnam tang hona minase haiba masi hara losin